ꯃꯇꯝꯗꯨ 2003ꯒꯤ ꯐꯥꯏꯔꯦꯟ ꯊꯥꯅꯤ ꯈꯔ ꯈꯔ ꯁꯥꯒꯠꯂꯛꯄ ꯃꯇꯝ ꯑꯣꯏꯔꯕꯁꯨ ꯅꯨꯡꯗꯥꯡꯗꯤ ꯐꯖꯅ ꯑꯗꯨꯝ ꯏꯪꯂꯤ ꯃꯈꯣꯏ ꯅꯨꯄꯥ ꯃꯔꯤ ꯂꯝꯄꯥꯛ ꯑꯃꯒꯤ ꯃꯇꯥꯏꯗ ꯁꯤꯡꯇꯦꯛ ꯁꯤꯡꯂꯥꯡ ꯈꯔ ꯈꯣꯝꯖꯤꯜꯂꯒ ꯃꯩ ꯍꯧꯒꯠꯇꯨꯅ ꯇꯤꯛꯂꯤ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯔꯥꯖꯦꯟꯗ꯭ꯔꯁꯨ ꯌꯥꯎꯔꯤ ꯔꯥꯖꯦꯟꯗ꯭ꯔꯅ ꯃꯃꯥꯟꯅꯕꯁꯤꯡꯗ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯍꯌꯦꯡ ꯈꯤꯂꯦꯟꯒꯤ ꯂꯨꯍꯣꯡꯕ ꯆꯠꯅꯔꯣꯏꯗ꯭ꯔꯣ ꯋꯥꯍꯪ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯁ ꯀꯗꯥꯏꯗꯩꯅꯣꯗ ꯑꯗꯨ ꯌꯥꯝ ꯂꯥꯞꯄꯗꯨꯕꯨ ꯀꯅꯥꯅꯕꯨ ꯆꯠꯇꯣꯏꯅꯣ ꯌꯥꯝꯅ ꯅꯛꯁꯤꯟꯅꯅ ꯇꯤꯟꯅꯕꯁꯨ ꯅꯠꯇꯕꯗꯨꯕꯨ ꯅꯣꯏꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯆꯠꯂꯣꯏ ꯃꯁꯤꯗ ꯑꯃꯅ ꯑꯃꯨꯛ ꯍꯣꯏꯗ ꯌꯥꯝ ꯀꯟꯅ ꯅꯛꯁꯤꯟꯅꯕꯁꯨ ꯅꯠꯇꯦ ꯑꯩꯁꯨ ꯆꯠꯂꯣꯏ ꯑꯗꯨꯏ ꯁꯔꯨꯛ ꯀꯣꯀꯤꯂꯥꯒꯤ ꯃꯆꯥꯅꯨꯄꯥ ꯆꯥꯎꯝꯕꯒꯤ ꯏꯁꯩ ꯎꯠꯀꯅꯤ ꯍꯥꯏ ꯑꯗꯨ ꯑꯣꯏꯅ ꯌꯦꯡꯂꯒ ꯂꯩꯊꯣꯛꯀꯦ ꯑꯁꯨꯝꯅ ꯃꯊꯪ ꯃꯊꯪ ꯆꯠꯂꯣꯏ ꯍꯥꯏꯅꯔꯛꯂꯦ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯌꯥꯗ꯭ꯔꯕꯁꯨ ꯔꯥꯖꯦꯟꯗ꯭ꯔꯗꯤ ꯆꯠꯇꯕ ꯌꯥꯔꯣꯏꯗꯧꯔꯤ ꯃꯔꯝꯗꯤ ꯅꯍꯥꯟꯋꯥꯏꯗ ꯔꯥꯖꯦꯟꯗ꯭ꯔꯒꯤ ꯃꯃꯥ ꯅꯥꯕꯗꯒꯤ ꯈꯦꯂꯦꯟꯅ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃ ꯄꯨꯊꯣꯛꯄꯤꯗꯨꯅ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯕꯤꯈꯤ ꯃꯔꯝ ꯑꯁꯤꯅ ꯔꯥꯖꯦꯟꯗ꯭ꯔꯗꯤ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯩ ꯇꯤꯛꯂꯤꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯄꯗꯒꯤ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯔꯛꯏ ꯔꯥꯖꯦꯟꯗ꯭ꯔꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯂꯩꯍꯧꯔꯕ ꯃꯇꯨꯡ ꯔꯥꯖꯦꯟꯗ꯭ꯔꯁꯨ ꯌꯨꯝꯂꯣꯝꯗ ꯆꯪꯉꯛꯂꯦ ꯔꯥꯖꯦꯟꯗ꯭ꯔ ꯍꯌꯦꯡꯒꯤ ꯃꯃꯥꯟꯅꯕ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯀꯅꯥꯒ ꯆꯠꯁꯤꯒꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯃꯊꯥ ꯁꯥꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯣꯛꯂꯕ ꯑꯃ ꯂꯥꯛꯆꯔꯅꯤ ꯈꯟꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ ꯃꯍꯥꯛꯅ ꯍꯦꯛ ꯇꯨꯝꯊꯕꯒ ꯃꯪ ꯑꯃ ꯃꯪꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈꯤꯗꯨꯅ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯦ ꯔꯥꯖꯦꯟꯗ꯭ꯔ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯃꯃꯥꯟꯅꯕ ꯁꯨꯕꯥꯁꯨꯔꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤ ꯑꯁꯨꯝꯅ ꯁꯨꯕꯥꯁꯨꯔꯒꯤ ꯃꯅꯥꯛ ꯌꯧꯗꯨꯅ ꯔꯥꯖꯦꯟꯗ꯭ꯔꯅ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯈꯦꯂꯦꯟꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨ ꯆꯠꯀꯗꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯅ ꯍꯪꯈꯤ ꯃꯁꯤꯗ ꯁꯨꯕꯥꯁꯨꯔꯅ ꯍꯣꯏ ꯆꯠꯀꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯄꯣꯠꯌꯦꯡ ꯄꯤꯔꯝꯂꯒ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤ ꯃꯁꯤꯗ ꯔꯥꯖꯦꯟꯗ꯭ꯔꯅ ꯍꯣꯏ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯆꯠꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯦ ꯃꯈꯣꯏꯅ ꯈꯤꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯠꯄꯗ ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯗꯦ ꯆꯥꯎꯔꯕ ꯕꯔꯥꯛ ꯇꯨꯔꯦꯜ ꯑꯁꯤ ꯂꯥꯜꯂꯒ ꯀꯤꯂꯣꯃꯤꯇꯔ 5 ꯈꯣꯡꯅ ꯆꯠꯀꯗꯧꯔꯤꯕꯅꯤ ꯃꯗꯨꯁꯨ ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯐꯥꯎꯗꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯔꯥꯖꯦꯟꯗ꯭ꯔꯅ ꯈꯤꯂꯦꯟꯒꯤ ꯂꯨꯍꯣꯡꯕ ꯆꯠꯅꯅꯕ ꯃꯃꯥꯟꯅꯕꯁꯤꯡꯗ ꯍꯧꯕꯗ ꯀꯅꯥꯁꯨ ꯌꯥꯔꯛꯇ꯭ꯔꯤꯕꯅꯤ ꯍꯧꯖꯤꯛ ꯔꯥꯖꯦꯟꯗ꯭ꯔ ꯈꯤꯂꯦꯟꯒꯤ ꯂꯨꯍꯣꯡꯕ ꯆꯠꯅꯕꯒꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯃꯇꯝꯁꯤ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯇꯥꯔꯛꯂꯕꯅꯤ ꯔꯥꯖꯦꯟꯗ꯭ꯔ ꯍꯣꯕꯦ ꯍꯣꯕꯦ ꯃꯃꯥꯟꯅꯕ ꯁꯨꯕꯥꯁꯨꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯑꯗꯨꯒ ꯆꯠꯅꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯁꯨꯕꯥꯁꯨꯔꯗꯤ ꯏꯔꯨꯖꯕ ꯀꯥꯔꯛꯄꯗ ꯃꯈꯣꯡ ꯂꯩꯊꯦꯛꯇꯨꯅ ꯁꯣꯛꯂꯒ ꯂꯩꯔꯝꯂꯦ ꯃꯁꯤꯅ ꯃꯍꯥꯛ ꯆꯠꯄ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯦ ꯔꯥꯖꯦꯟꯗ꯭ꯔ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯊꯟꯇ ꯆꯠꯄ ꯇꯥꯔꯝꯃꯤ ꯁꯨꯕꯥꯁꯨꯔꯅ ꯔꯥꯖꯦꯟꯗ꯭ꯔꯗ ꯈꯦꯂꯦꯟꯗ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯈꯦꯂꯦꯟꯒꯤ ꯄꯣꯠꯌꯦꯡ ꯑꯣꯏꯅ ꯂꯨꯄꯥ 100 ꯄꯤꯔꯛꯂꯤ ꯍꯧꯖꯤꯛ ꯔꯥꯖꯦꯟꯗ꯭ꯔ ꯁꯨꯕꯥꯁꯨꯔꯅ ꯄꯤꯔꯤꯕ ꯂꯨꯄꯥ 100 ꯑꯗꯨ ꯄꯨꯗꯨꯅ ꯈꯦꯂꯦꯟꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯅꯅꯕ ꯄꯔꯞ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯕꯔꯥꯛ ꯇꯨꯔꯦꯜ ꯌꯧꯔꯛꯄꯗꯗꯤ ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯇꯥꯔꯛꯂꯦ ꯃꯇꯝꯁꯤꯗ ꯃꯍꯥꯛꯅ ꯇꯨꯔꯦꯜ ꯑꯗꯨ ꯂꯥꯟꯅꯕꯒꯤ ꯇꯣꯔꯕꯥꯜꯗ ꯄꯔꯞ ꯀꯨꯝꯊꯔꯛꯂꯒ ꯑꯍꯥꯡꯕ ꯍꯤ ꯑꯃ ꯉꯥꯏꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯍꯤꯍꯣꯜꯕꯤ ꯔꯥꯙꯥ ꯃꯍꯥꯛꯀꯤ ꯍꯤ ꯑꯗꯨ ꯔꯥꯖꯦꯟꯗ꯭ꯔꯒꯤ ꯃꯅꯥꯛꯇ ꯍꯣꯟꯖꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯇꯨꯔꯦꯜ ꯂꯥꯟꯕꯤꯒꯗꯕ ꯑꯣꯏꯔꯕ꯭ꯔꯥ ꯍꯣꯏ ꯃꯥꯅꯦ ꯍꯤꯂꯥꯟꯕꯤ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯃꯥꯅꯦ ꯀꯥꯈꯠꯄꯤꯔꯛꯑꯣ ꯑꯩ ꯂꯥꯊꯣꯛꯆꯔꯝꯂꯒꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯁꯨꯝꯅ ꯔꯥꯖꯦꯟꯗ꯭ꯔ ꯔꯥꯙꯥꯒꯤ ꯍꯤ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯐꯝꯊꯔꯤ ꯔꯥꯙꯥꯅ ꯍꯤ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯆꯥꯡꯆꯠ ꯑꯃꯗ ꯍꯤ ꯑꯗꯨ ꯄꯥꯛꯂꯕ ꯕꯔꯥꯛꯀꯤ ꯏꯃꯥꯏ ꯑꯗꯨꯗ ꯍꯣꯜꯂꯤ ꯏꯪꯂꯕ ꯅꯥꯃꯤꯕ ꯅꯨꯡꯁꯤꯠꯅ ꯍꯨꯝꯕꯗ ꯔꯥꯙꯥꯒꯤ ꯆꯣꯏꯅ ꯇꯥꯔꯤꯕ ꯁꯝꯂꯥꯡ ꯑꯗꯨ ꯑꯃꯨꯛꯁꯨ ꯍꯨꯝꯒꯠꯂꯤ ꯃꯗꯨꯅ ꯅꯤꯡꯊꯤꯖꯔꯕ ꯄꯨꯔꯅꯤꯃꯥ ꯊꯥꯖꯕꯨ ꯂꯩꯆꯤꯟ ꯃꯔꯛꯇꯒꯤ ꯑꯃꯨꯛ ꯂꯤꯠꯊꯣꯔꯛꯄꯒꯨꯝ ꯅꯤꯡꯊꯤꯖꯔꯤ ꯔꯥꯖꯦꯟꯗ꯭ꯔ ꯔꯥꯙꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯣꯏꯅ ꯍꯦꯟꯅ ꯅꯨꯡꯉꯣꯟꯕ ꯄꯣꯛꯂꯤ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯅꯤꯡꯂꯛꯇꯨꯅ ꯔꯥꯖꯦꯟꯗ꯭ꯔꯅ ꯍꯪꯉꯛꯏ ꯁꯣꯝꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯤꯒꯦ ꯑꯩꯕꯨꯔꯥ ꯔꯥꯙꯥ ꯀꯧꯏ ꯑꯗꯣ ꯑꯗꯣꯝꯒꯤꯗꯤ ꯑꯩꯒꯤꯅ ꯔꯥꯖꯦꯟꯗ꯭ꯔ ꯑꯗꯣ ꯍꯤꯂꯥꯟꯕꯒꯤ ꯊꯕꯛꯁꯤꯕꯨ ꯇꯧꯔꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯔꯥꯙꯥꯗꯨ ꯇꯨꯃꯤꯟꯅ ꯂꯩ ꯔꯥꯙꯥꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯨꯗ ꯔꯥꯖꯦꯟꯗ꯭ꯔꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯔꯥꯙꯥꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ ꯆꯍꯤ 34 ꯁꯨꯔꯦ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯔꯥꯖꯦꯟꯗ꯭ꯔ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯨꯒ ꯈꯜꯂꯤ ꯀꯔꯤꯅꯣꯅꯦ ꯌꯦꯡꯕꯗꯗꯤ ꯆꯍꯤ 22-23 ꯂꯦꯡ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ ꯑꯗꯨꯒ ꯍꯤ ꯍꯣꯜꯂꯛꯄꯗꯤ ꯆꯍꯤ 34 ꯁꯨꯔꯦ ꯍꯥꯏꯁꯤꯕꯣ ꯔꯥꯖꯦꯟꯗ꯭ꯔ ꯈꯟꯖꯕꯒꯤ ꯋꯥꯅꯤ ꯔꯥꯙꯥꯗꯗꯤ ꯍꯪꯉꯝꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯍꯤ ꯑꯗꯨꯗ ꯇꯣꯡꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯔꯥꯙꯥꯅ ꯍꯥꯏꯔꯛꯏ ꯍꯤꯊꯥꯡꯐꯝ ꯌꯧꯔꯦ ꯀꯨꯝꯊꯕꯤꯔꯣ ꯔꯥꯖꯦꯟꯗ꯭ꯔꯗꯨ ꯏꯉꯛꯉꯛꯅ ꯌꯧꯔꯕꯣ ꯍꯣꯏ ꯐꯅꯤ ꯀꯨꯝꯊꯖꯔꯒꯦ ꯁꯦꯟꯁꯤꯗ ꯂꯩꯖꯔꯦ ꯔꯥꯖꯦꯟꯗ꯭ꯔꯅ ꯍꯤ ꯑꯇꯣꯡꯃꯟ ꯄꯤꯕꯗꯨꯗ ꯔꯥꯙꯥꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ
ꯑꯗꯣꯝꯅ ꯑꯩꯒꯤ ꯍꯤ ꯑꯁꯤꯗ ꯇꯣꯡꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯁꯦꯟꯗꯤ ꯂꯧꯖꯔꯣꯏ ꯑꯩꯒꯤ ꯍꯤ ꯑꯁꯤꯗ ꯇꯣꯡꯕ ꯃꯤꯁꯤꯡꯗꯒꯤ ꯁꯦꯟ ꯂꯧꯖꯗꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯔꯥꯙꯥ ꯍꯤ ꯑꯗꯨ ꯃꯈꯥ ꯄꯥꯡꯅ ꯑꯃꯨꯛ ꯍꯣꯟꯊꯈ꯭ꯔꯦ ꯔꯥꯖꯦꯟꯗ꯭ꯔꯁꯨ ꯈꯦꯂꯦꯟꯒꯤ ꯌꯨꯝꯂꯣꯝꯗ ꯄ꯭ꯔꯞ ꯂꯥꯛꯂꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯔꯥꯙꯥꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯟꯅ ꯑꯁꯨꯝ ꯆꯠꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯃꯍꯥꯛ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 12 ꯃꯈꯥꯏ ꯇꯥꯔꯛꯄꯗ ꯈꯦꯂꯦꯟꯒꯤ ꯌꯨꯝ ꯌꯧꯔꯦ ꯈꯦꯂꯦꯟꯅ ꯔꯥꯖꯦꯟꯗ꯭ꯔꯕꯨ ꯎꯕꯗ ꯍꯔꯥꯎ ꯀꯧꯁꯤꯟꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯔꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯊꯟꯇ ꯂꯥꯛꯄꯒꯤ ꯃꯔꯝꯁꯨ ꯍꯪꯂꯤ ꯔꯥꯖꯦꯟꯗ꯭ꯔꯅ ꯃꯈꯣꯏ ꯉꯁꯤꯗꯤ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯂꯥꯛꯇ꯭ꯔꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯉꯁꯥꯏ ꯁꯨꯕꯥꯁꯨꯔꯅ ꯄꯤꯔꯛꯄ ꯄꯣꯌꯦꯡ ꯂꯨꯄꯥ 100 ꯑꯗꯨ ꯈꯦꯂꯦꯟꯗ ꯁꯨꯕꯥꯁꯨꯔꯒꯤ ꯄꯣꯌꯦꯡꯅꯤ ꯍꯥꯏꯗꯨꯅ ꯄꯤꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯍꯧꯅꯕꯒꯤꯗꯃꯛ ꯃꯤꯌꯥꯝ ꯇꯤꯟꯂꯔꯦ ꯑꯁꯨꯝꯅ ꯀꯩꯅꯥꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯂꯨꯍꯣꯡꯕꯒꯤ ꯍꯧꯅꯕꯤ ꯑꯗꯨ ꯄꯥꯡꯊꯣꯛꯂꯤ ꯁꯣꯝꯗ ꯔꯥꯖꯦꯟꯗ꯭ꯔꯗꯤ ꯃꯇꯝ ꯊꯦꯡꯖꯤꯟꯗ꯭ꯔꯤꯉꯩꯗ ꯃꯌꯨꯝ ꯍꯟꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯄꯥꯛ ꯌꯥꯈꯤꯗꯦ ꯂꯨꯍꯣꯡꯕꯗꯨ ꯂꯣꯏꯔꯛꯄꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯁꯤꯟꯈ꯭ꯔꯦ ꯔꯥꯖꯦꯟꯗ꯭ꯔꯅ ꯈꯦꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯃꯍꯥꯛ ꯍꯟꯈ꯭ꯔꯒꯦ ꯊꯦꯡꯂꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯈꯦꯂꯦꯟꯅ ꯌꯥꯔꯝꯗꯦ ꯑꯍꯤꯡ ꯂꯦꯛꯈ꯭ꯔꯣ ꯆꯥꯛꯁꯨ ꯆꯥꯔꯣ ꯃꯌꯥꯝ ꯂꯥꯛꯂꯤꯕ ꯑꯁꯤꯁꯨ ꯌꯥꯎꯔꯣ ꯍꯥꯏꯅ ꯀꯟꯅ ꯈꯥꯝꯂꯤ ꯑꯗꯨꯕꯨ ꯔꯥꯖꯦꯟꯗ꯭ꯔꯅ ꯃꯃꯥ ꯃꯁꯥ ꯉꯝꯍꯧꯗꯦ ꯑꯍꯤꯡꯗ ꯍꯣꯍꯥ ꯍꯥꯏꯔꯛꯄꯗ ꯆꯦꯟꯕꯤꯅꯕ ꯂꯩꯇꯦ ꯑꯗꯨꯅ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯌꯨꯝ ꯌꯧꯗꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯦꯂꯦꯟꯗ ꯍꯥꯏꯔꯦ ꯃꯁꯤꯗ ꯈꯦꯂꯦꯟꯅꯁꯨ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯆꯥꯛꯇꯤ ꯆꯥꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯤ ꯔꯥꯖꯦꯟꯗ꯭ꯔꯅ ꯆꯥꯛ ꯆꯥꯔꯒ ꯂꯩꯊꯣꯛꯂꯕꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯦꯡꯊꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯌꯥꯗ꯭ꯔꯦ ꯃꯁꯤꯗ ꯈꯦꯂꯦꯟꯅ ꯐꯔꯦ ꯑꯗꯨꯗꯤ ꯍꯥꯏꯗꯨꯅ ꯔꯥꯖꯦꯟꯗ꯭ꯔꯗ ꯆꯥꯅꯅꯕ ꯈꯔ ꯄꯤꯔꯛꯂꯦ ꯃꯁꯤꯗꯒꯤ ꯔꯥꯖꯦꯟꯗ꯭ꯔꯁꯨ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯣ ꯚꯥꯏ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯌꯨꯝ ꯇꯝꯅ ꯄ꯭ꯔꯞ ꯂꯥꯛꯂꯤ ꯔꯥꯖꯦꯟꯗ꯭ꯔꯅ ꯀꯣꯟꯊꯣꯡ ꯌꯧꯔꯛꯄꯗ ꯈꯦꯂꯦꯟꯗꯨ ꯔꯥꯖꯦꯟꯗ꯭ꯔꯕꯨ ꯀꯧꯗꯨꯅ ꯇꯥꯟꯅꯔꯛꯂꯤ ꯔꯥꯖꯦꯟꯗ꯭ꯔꯅ ꯚꯥꯏ ꯀꯩꯗꯧꯔꯒꯦ ꯑꯩ ꯁꯤꯗ ꯂꯩꯔꯤꯅꯦ ꯍꯥꯏꯅ ꯈꯨꯝꯂꯤ ꯃꯁꯤꯗ ꯈꯦꯂꯦꯟꯅ ꯅꯪ ꯑꯃꯝꯕ ꯁꯤꯗ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ ꯁꯦ ꯇꯣꯔꯆꯂꯥꯏꯠꯁꯦ ꯄꯨꯈꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯇꯣꯔꯆꯂꯥꯏꯠ ꯑꯃ ꯄꯤꯔꯛꯏ ꯔꯥꯖꯦꯟꯗ꯭ꯔꯅ ꯏꯁ ꯐꯔꯦꯗ ꯑꯩꯗꯤ ꯚꯥꯞꯄꯨ ꯑꯣꯏꯔꯨꯗꯦꯅꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥꯎ ꯑꯅꯤ ꯑꯗꯨ ꯅꯣꯛꯃꯤꯟꯅꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯥꯖꯦꯟꯗ꯭ꯔ ꯌꯨꯝ ꯇꯝꯅ ꯄ꯭ꯔꯞ ꯂꯥꯛꯂꯦ ꯈꯦꯂꯦꯟꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯈꯦꯂꯦꯟ ꯂꯨꯍꯣꯡꯕꯒꯤ ꯂꯥꯛꯅꯕ ꯃꯤꯁꯤꯡ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯤꯕꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯔꯥꯖꯦꯟꯗ꯭ꯔ ꯐꯅꯌꯥꯝ ꯁꯥꯡꯅ ꯆꯠꯃꯤꯟꯅꯔꯤ ꯃꯇꯝꯁꯤ ꯐꯅꯌꯥꯝ ꯊꯦꯡꯂꯛꯂꯦ ꯏꯪꯕꯁꯨ ꯈꯔ ꯍꯧꯔꯛꯂꯕꯅꯤ ꯂꯝꯕꯤꯗ ꯆꯠꯂꯤꯕꯁꯤꯡꯅ ꯈꯦꯂꯦꯟꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯁꯛ ꯃꯇꯧ ꯐꯖꯩ ꯈꯔ ꯂꯥꯏꯔꯖꯕꯒꯤ ꯋꯥꯅꯤ ꯁꯤꯟ ꯁꯨꯅꯕ ꯍꯩꯕꯅꯤ ꯍꯥꯏꯅ ꯊꯥꯒꯠꯅꯕ ꯑꯗꯨ ꯔꯥꯖꯦꯟꯗ꯭ꯔꯁꯨ ꯇꯥꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯁꯨꯝ ꯂꯥꯛꯄꯅ ꯔꯥꯖꯦꯟꯗ꯭ꯔꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯊꯪ ꯃꯥꯒꯤ ꯊꯣꯡꯒꯥꯜꯗ ꯆꯪꯅꯍꯧꯕ ꯌꯥꯎ ꯂꯩꯔꯛꯂꯣꯝꯗ ꯆꯪꯅꯈꯤꯕ ꯌꯥꯎ ꯂꯣꯏꯅ ꯂꯩꯅꯍꯧꯔꯦ ꯔꯥꯖꯦꯟꯗ꯭ꯔꯁꯨ ꯃꯨꯁꯤ ꯉꯥꯜꯂꯤꯕ ꯇꯣꯔꯆꯂꯥꯏꯠ ꯑꯗꯨ ꯀꯥꯞꯇꯨꯅ ꯕꯔꯥꯛ ꯇꯨꯔꯦꯜꯒꯤ ꯍꯤꯊꯥꯡꯐꯝ ꯆꯧꯅ ꯄ꯭ꯔꯞ ꯆꯠꯂꯤ ꯃꯇꯝꯅꯒ ꯊꯦꯡꯖꯤꯜꯂꯛꯄꯅꯦ ꯏꯪꯁꯤꯜꯂꯛꯄꯅꯦ ꯔꯥꯖꯦꯟꯗ꯭ꯔꯗꯤ ꯌꯨꯝ ꯌꯧꯅꯤꯡꯕꯅ ꯂꯣꯏꯔꯦ ꯃꯁꯤꯅ ꯃꯍꯥꯛ ꯆꯠꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛ ꯎꯆꯤꯟ ꯅꯥꯆꯤꯟ ꯇꯨꯔꯦꯜꯒꯤ ꯍꯤꯊꯥꯡꯐꯝ ꯌꯧꯔꯦ ꯑꯗꯨꯕꯨ ꯍꯤꯗꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃꯇꯪ ꯂꯥꯛꯂꯕꯗꯤ ꯐꯈ꯭ꯔꯅꯤꯗ ꯍꯥꯏꯗꯨꯅ ꯇꯨꯔꯦꯜꯒꯤ ꯃꯔꯤꯜ ꯑꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯇꯝꯁꯤ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯕꯅꯤ ꯇꯨꯔꯦꯜꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯇꯤꯟ ꯀꯥꯡ ꯈꯔꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯒꯤꯁꯨ ꯈꯣꯟꯖꯦꯜ ꯇꯥꯗ꯭ꯔꯕꯅꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯔꯥꯖꯦꯟꯗ꯭ꯔꯒꯤ ꯇꯨꯡꯗ ꯃꯤ ꯑꯃꯅ ꯆꯠꯈꯤꯕꯒꯨꯝ ꯁꯥꯍꯨꯝ ꯑꯃ ꯐꯪꯉꯛꯈꯤ ꯔꯥꯖꯦꯟꯗ꯭ꯔꯁꯨ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯃꯨꯁꯤ ꯉꯥꯜꯂꯤꯕ ꯇꯣꯔꯆꯂꯥꯏꯠ ꯑꯗꯨ ꯀꯥꯞꯇꯨꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ ꯔꯥꯖꯦꯟꯗ꯭ꯔꯅ ꯀꯅꯥ ꯂꯩꯒꯦ ꯁ꯭ꯋꯥꯏꯁꯤꯕꯣ ꯍꯥꯏꯅ ꯈꯣꯟ ꯈꯔ ꯀꯜꯂꯞꯅ ꯀꯧꯏ ꯃꯇꯝ ꯑꯗꯨꯗ ꯇꯨꯔꯦꯜꯒꯤ ꯇꯣꯔꯕꯥꯜ ꯑꯗꯨꯗꯒꯤ ꯔꯥꯙꯥꯅ ꯑꯩ ꯂꯩꯌꯦ ꯍꯥꯏꯅ ꯈꯨꯝꯃꯛꯏ ꯔꯥꯖꯦꯟꯗ꯭ꯔꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯃꯃꯥꯡꯗ ꯈꯣꯡꯀꯥꯞ ꯑꯃ ꯑꯅꯤ ꯆꯦꯟꯈꯠꯂꯤ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯆꯞ ꯂꯦꯞꯄꯒ ꯑꯃꯨꯛ ꯇꯞꯅ ꯂꯩꯊꯣꯔꯛꯄꯗ ꯔꯥꯙꯥꯗꯨ ꯍꯤ ꯃꯊꯛꯇ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯏ ꯔꯥꯖꯦꯟꯗ꯭ꯔꯅ ꯅꯪꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯤꯕ ꯉꯁꯥꯏꯗꯤ ꯂꯩꯍꯧꯗꯕꯗꯥꯏꯅꯦ ꯃꯁꯤꯗ ꯔꯥꯙꯥꯅ ꯅꯪꯕꯨ ꯂꯥꯟꯊꯣꯛꯄꯤꯒꯦ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇ ꯂꯥꯛꯄꯅꯦ ꯀꯥꯈꯠꯂꯛꯑꯣ ꯑꯩ ꯊꯤꯜꯂꯝꯃꯒꯦ ꯔꯥꯖꯦꯟꯗ꯭ꯔꯁꯨ ꯏꯉꯥꯎ ꯉꯥꯎꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯔꯥꯙꯥꯒꯤ ꯍꯤ ꯑꯗꯨꯗ ꯀꯥꯈꯠꯂꯛꯏ ꯔꯥꯖꯦꯟꯗ꯭ꯔꯅ ꯍꯤ ꯑꯗꯨꯗ ꯀꯥꯈꯠꯂꯝꯗꯥꯏꯗ ꯃꯁꯥ ꯑꯗꯨ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯇꯧꯈꯤ ꯑꯗꯨꯕꯨ ꯉꯁꯥꯏꯁꯨ ꯊꯤꯟꯕꯤꯔꯛꯄꯅꯤꯅ ꯃꯍꯥꯛ ꯀꯩꯁꯨ ꯍꯦꯟꯅꯗꯤ ꯈꯟꯈꯤꯗꯦ हि अदुदा अदुमक काखत्ली मसिकी मतुंग राधाना हि अदु होनबा हौरक्ले मतमसी यामना इंगबा हाइबदु ओइरे लेचिनसु
mafam ama khangna thajilai hi aduda tongna Rajendra khalli hi gi matun thaliba latin asina ngaliba si hi asi khaktani adusu yamna mayek singna ngan basu nati matau karamna Radhana aibu uriba asamna khallaga Rajendra na Radha ta hangi Radha kanumta hangde gine masida Radhana hoya ya hangbiyo sumdo bani aise imanaba amagi luhongba chalubani ada khara thingdokre ado aya somgi troban da leire haibasi Radhana karamna khangbibage masida Radhana nuklaga khumai aise Hiranbi ne barak turelgi Hiranbi aduna hi tombol lakpa mi leire haibase hekta khangi o yam phai ado amama maraksida pakraba baraki turel asibu somgi trobal jongna aibu karamna pugadori bano lambi ubaso nate maikai marimak laisinnasu pungko kupsinkhre masida Radhana somse aina hajariba wafamse wakhal tabidra male aise Hiranbi ne sahi kuntra mari mafam masida hiraklabane aduna lambi loina khangi madugidama nusa thibigano Radhana khumnokliba paukhum aduda Rajendra amukke hena ngakle masidagi mahakna Radhada hangai somgi isagi sahi sibu kaya subirage Radhana tapna sor sana hondoklaga hairi nimfuga humdoi muksure kaino harisibo yengmudadi sahi kulumdoi kunmarigi mi mali aduga nimfu humdoi sure harisibu phagi tawbiriro Radhana nuklaga mu aibu sahi kunga mari kunmangagi mi male haiba karama mafamda karaida mali bano wahang aduda Rajendra khumpham khangdre tuminna lei masidagi ngahak leiraga Rajendra na Radhada hangai somna Hiranbi ama uraklibase isagi sahi kaya surakpadagino wahang aduda Radhana angakpa akiba pakhum ama khumlai aina Hiranbi ama oina parak turel asida leraklibase aina siba numit 12 suba numitagi leraklibane pakhum aduda Rajendra masa adu swai lawi akoiba adu koyeng yengi tongliba hi adu chatlibra chatrabra haiba phawba khangdre masidagi Rajendra na hi adu chatlibra yenge khanduna hi adudagi makut adu ising tamna lamthaki matam aduda magi makutna ising adu lamba suphang phangkhide Rajendra na mana pariba tostai adu kaptharaga yingmadadi ising adu mayek sengna ukhi Rajendra masa adu tokpham khangdre tumina hi aduki phampham aduda phamlaga leiri mamangdana Radhana hi adu leptana holi Rajendra na asum phamlambadagi wakhal ama laklei mahakna Radhada matung onsilaga hawgalaklei aduga makhung phaktoklaga makok nontharaga Radhada yengi Rajendra karinungi yenglubano haibadu yaure mahakna yenglubada Radha adu akiba phibam amada leirami mamai adu mapom pomlami aduga magi oi thangba makut adusu yauramde aduga thauriba hi adusu asoki matik mallaba hi amani haiba si khangle Rajendra ki khibana masa adu nikle mamai adu Radhada onsinba phawba ngamdre maramasina Radhada matung onsinduna phamlaga mamit kanna usilaga barak turelbu koliba isorbu khoirumjari tanja asida Radhana Rajendra da hangai nangna kiribase karigino Radhana hayakliba khonjel adu ngasaidagi tariba Radhagi aseba khonjel adu oidre hadati akiba khonjel amata oina nganglaga hairi khonjel adu tabada Rajendra khangduna hi alatagi chongthaki unmahi gumna inglaba ising aduda Rajendra na maikai khangdana iroirakli khara iroidaba matung mahakna tung onduna yengbada hi adu mahaki manak nakna leiramki aduga Radhana magi sanglaba makut adu tingthoraktuna Rajendra bu lamlammi maduki phibum adu ubada Rajendra khangprek khangduna ising aduda luptuna iroirakli tanja aduda hi adudagi mi ama chongtharakpagi khonjel ama tarai maduda Rajendra na hi aduda amuk jengthorakpadadi Radha adu hi mathaktuda leiramdrei madu urubada Rajendra Radhana mangonda kari tarukadoribano haina pakhatna koyeng yingli matam aduda Rajendra gi makhong adu kanagumba amana pairakpagum torai Rajendra makhong adu phrang kauduna amama marak aduda iroiri amama marak aduda asum iroirakpada mahakna karigumba amada thengjili masida Rajendra na karino haina maduna yimada
ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯜꯂꯛꯄꯗꯒꯤ ꯃꯍꯥꯛ ꯀꯤꯕ ꯍꯧꯔꯛꯂꯦ ꯈꯪꯍꯧꯗꯅ ꯔꯥꯖꯦꯟꯗ꯭ꯔꯗ ꯑꯩ ꯔꯥꯙꯥꯅꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗꯒꯤ ꯔꯥꯖꯦꯟꯗ꯭ꯔ ꯀꯟꯅ ꯂꯥꯎꯔꯒ ꯑꯇꯣꯞꯄ ꯑꯃꯗ ꯃꯃꯥꯏ ꯂꯩꯔꯒ ꯏꯔꯣꯏꯔꯤ ꯃꯁꯥ ꯑꯗꯨ ꯏꯪꯕꯅꯁꯨ ꯂꯣꯏꯔꯦ ꯃꯍꯥꯛ ꯍꯧꯖꯤꯛ ꯏꯔꯣꯏꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯃꯈꯣꯡꯗ ꯑꯃꯨꯛꯀꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛ ꯇꯞꯅ ꯇꯞꯅ ꯏꯁꯤꯡ ꯑꯗꯨꯗ ꯆꯤꯡꯊꯔꯛꯏ ꯔꯥꯖꯦꯟꯗ꯭ꯔꯅ ꯏꯁꯤꯡ ꯑꯗꯨꯗꯒꯤ ꯐꯥꯎꯒꯠꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯏꯁꯤꯡ ꯃꯅꯨꯡꯗ ꯆꯤꯡꯊꯈꯤ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯔꯥꯖꯦꯟꯗ꯭ꯔ ꯏꯔꯥꯛꯅꯕ ꯍꯧꯔꯛꯂꯦ ꯏꯔꯥꯛꯅꯕ ꯑꯗꯨꯅ ꯃꯍꯥꯛ ꯋꯥꯕꯅ ꯂꯣꯏꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗ ꯃꯥꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯄꯥꯈꯠꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯃꯌꯥꯝꯅ ꯔꯥꯖꯦꯟꯗ꯭ꯔ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯥ ꯍꯪꯉꯛꯏ ꯔꯥꯖꯦꯟꯗ꯭ꯔꯅꯁꯨ ꯍꯣꯏ ꯇꯥꯔꯦ ꯍꯥꯏꯅ ꯈꯨꯝꯈꯤ ꯂꯩꯔꯤꯕ ꯃꯌꯥꯝꯅ ꯅꯪꯒꯤ ꯅꯃꯪꯗ ꯀꯔꯤ ꯀꯔꯤ ꯎꯕꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯁꯤꯗ ꯔꯥꯖꯦꯟꯗ꯭ꯔꯅ ꯃꯥꯒꯤ ꯃꯃꯪꯗ ꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯤꯔꯝꯃꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯔꯥꯖꯦꯟꯗ꯭ꯔꯒꯤ ꯃꯄꯨꯅ ꯏꯁꯤꯡꯗ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯐꯃꯥꯡꯗ ꯑꯃꯗꯤ ꯔꯥꯖꯦꯟꯗ꯭ꯔꯒꯤ ꯃꯁꯥ ꯑꯗꯨ ꯏꯁꯤꯡ ꯑꯗꯨꯅ ꯈꯤꯛꯇꯣꯛꯄꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯥꯖꯦꯟꯗ꯭ꯔꯒꯤ ꯃꯄꯨꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪ ꯍꯌꯦꯡꯒꯤ ꯅꯃꯥꯟꯅꯕ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯆꯠꯀꯅꯨꯀꯣ ꯃꯗꯨ ꯆꯠꯂꯕꯗꯤ ꯉꯁꯤ ꯅꯪꯒꯤ ꯅꯃꯪꯗ ꯇꯧꯔꯤꯕ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯇꯧꯒꯅꯤ ꯃꯗꯨꯒꯤ ꯍꯤꯔꯥꯟꯕꯤ ꯑꯗꯨꯅ ꯃꯤ ꯍꯥꯠꯂꯝꯗꯥꯏꯁꯦ ꯃꯥꯅ ꯍꯥꯠꯀꯗꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯃꯪꯗ ꯎꯍꯟꯕꯅꯤ ꯑꯗꯨꯅ ꯅꯪ ꯍꯌꯦꯡꯗꯤ ꯆꯠꯊꯣꯛꯀꯅꯨꯀꯣ ꯑꯁꯨꯝꯅ ꯔꯥꯖꯦꯟꯗ꯭ꯔꯒꯤ ꯃꯄꯨꯅ ꯀꯟꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯔꯥꯖꯦꯟꯗ꯭ꯔꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯔꯥꯙꯥꯒꯤ ꯃꯔꯝꯗ ꯍꯪꯉꯤ ꯃꯁꯤꯗ ꯃꯄꯨ ꯑꯗꯨꯅ ꯔꯥꯙꯥꯒꯤ ꯋꯥꯔꯤ ꯂꯤꯔꯛꯏ ꯔꯥꯙꯥ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ ꯃꯍꯥꯛꯅ ꯅꯣꯡꯃ ꯁ꯭ꯀꯨꯜꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯊꯟꯇ ꯆꯠꯂꯤ ꯃꯃꯥꯟꯅꯕꯤ ꯄꯨꯝꯅꯃꯛ ꯆꯠꯂꯣꯏ ꯍꯥꯏꯅꯔꯛꯄꯗꯒꯤ ꯃꯊꯟꯇ ꯆꯠꯂꯤꯕꯅꯤ ꯃꯇꯝꯗꯨ ꯐꯥꯏꯔꯦꯟ ꯊꯥꯅꯤ ꯔꯥꯙꯥꯅ ꯃꯥꯒꯤ ꯂꯣꯏꯁꯤꯟꯐꯝ ꯊꯣꯛꯄ ꯂꯣꯏꯁꯤꯜꯂꯒ ꯁ꯭ꯀꯨꯜꯗ ꯃꯍꯩ ꯇꯝꯕ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯆꯠꯂꯝꯗꯥꯏꯗ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯉꯁꯤꯗꯤ ꯑꯩ ꯃꯪ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯕꯔꯥꯛ ꯇꯨꯔꯦꯜꯗ ꯏꯔꯥꯛꯅꯗꯨꯅ ꯁꯤꯔꯝꯃꯤ ꯍꯥꯏꯅ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ ꯃꯃꯥꯅ ꯃꯀꯨ ꯃꯪꯅꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯍꯥꯏꯗꯨꯅ ꯃꯆꯥꯒꯤ ꯆꯤꯡꯅꯕ ꯑꯗꯨ ꯀꯣꯛꯍꯟꯕꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯔꯥꯙꯥ ꯇꯨꯔꯦꯜ ꯑꯁꯤ ꯂꯥꯜꯂꯒ ꯃꯍꯩ ꯇꯝꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯍꯤꯊꯥꯡꯐꯝ ꯌꯧꯗꯨꯅ ꯃꯍꯥꯛ ꯍꯤ ꯇꯣꯡꯂꯤ ꯃꯍꯥꯛꯅ ꯇꯣꯡꯂꯤꯕ ꯍꯤ ꯑꯗꯨ ꯅꯨꯄꯤ ꯀꯅꯥꯁꯨ ꯌꯥꯎꯗꯦ ꯅꯨꯄꯥ ꯉꯥꯛꯇ ꯇꯣꯡꯈꯤ ꯍꯤ ꯑꯗꯨꯅ ꯏꯌꯥ ꯌꯧꯔꯛꯄꯗ ꯔꯥꯙꯥꯕꯨ ꯍꯤ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯃꯥꯡꯍꯟꯕꯤꯈꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯏꯁꯤꯡꯗ ꯂꯪꯊꯈꯤ ꯏꯁꯤꯡꯗꯒꯤ ꯔꯥꯙꯥꯅ ꯀꯌꯥꯔꯛ ꯍꯟꯅ ꯐꯥꯎꯒꯠꯅꯕ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯍꯤꯊꯛꯇ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯑꯁꯥꯡꯕ ꯆꯩ ꯑꯃꯅ ꯔꯥꯙꯥꯕꯨ ꯅꯝꯁꯤꯟꯗꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯍꯥꯠꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯃꯤ ꯁꯤꯕ ꯍꯧꯅꯔꯛꯈꯤꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯐꯥꯏꯔꯦꯟ ꯊꯥ ꯌꯧꯔꯛꯄ ꯈꯨꯗꯤꯡꯒꯤ ꯃꯤ ꯑꯃꯃꯝ ꯑꯗꯨꯝ ꯁꯤꯔꯛꯈꯤ ꯑꯗꯨꯕꯨ ꯁꯤꯒꯗꯧꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯃꯪꯗ ꯁꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯍꯦꯛ ꯎꯍꯜꯂꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯅꯔꯛꯄꯗꯒꯤ ꯃꯤ ꯁꯤꯕꯒꯤ ꯆꯥꯡ ꯑꯁꯤ ꯍꯟꯊꯔꯛꯂꯦ ꯃꯍꯥꯛꯅ ꯃꯪꯗ ꯂꯥꯛꯅꯕꯒꯤ ꯁꯛꯇꯝ ꯍꯦꯛ ꯎꯔꯕꯗꯤ ꯀꯅꯥꯁꯨ ꯕꯔꯥꯛ ꯀꯨꯝꯅꯗꯦ ꯑꯗꯨꯅ ꯅꯪꯁꯨ ꯍꯌꯦꯡꯗꯤ ꯀꯨꯝꯅꯔꯅꯨꯀꯣ ꯑꯁꯨꯝꯅ ꯔꯥꯖꯦꯟꯗ꯭ꯔꯒꯤ ꯃꯄꯨꯅ ꯔꯥꯖꯦꯟꯗ꯭ꯔꯕꯨ ꯀꯟꯍꯧꯈꯤ ꯑꯁꯨꯝꯅ ꯁꯤꯒꯗꯧꯔꯕ ꯔꯥꯖꯦꯟꯗ꯭ꯔ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇꯒꯤ ꯍꯤꯡꯍꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ